National Testing Agency (NTA) na lauba Common University Entrance Test (CUET) da Manipur University da tamnaba application thajinkiba Manipuri Maheiroisingda Exam Center Manipur gi wangmada pirakpa asi laibak thibani. Exam Center State asida tahaloidaba taragadi CUET pangthokpa matamda Manipur University exam tawbiyo haina AIMS, DESAM, KSA, MSF amadi suki meeting makada Manipur University Students Union musuna ngase Manipur University gi main gate mamangda khongjang changkre khongjang aduga mari leinana musugi president Sanasam Steven hai Manipur University da postgraduate tapnaba application thajinkiba Manipur gi Maheiroisingda Exam Center Manipur gi wangmada ayamba pirakpa asina Maheiroi kayadi entrance exam thaba ngamloidori masina Maheiroisinggi punsi mangba yabagi fibamda leire maram asina CUET gi exam asi state asigi manungda rooster 9 sinduna pangthokna bahona biyo CUET exam asida MU yaholakpa asi yamna nungaiba fauduna exam asi thana ba sem sarubani adubu exam center pirakpa matamda Manipur University amadi state asigi manungda pibagi mahutta state asigi wangwada pishilakpa asina lamdam asigi Maheiroi kayagi ningba kahale State asigi Maheiroi ayamba lairabagi pankai makhada leiba maramna mapalamda chatuna exam thana bahonabada Khudongchadaba kaya ama Mayoknahalle hiram asigi matangda Chief Minister na meeting changbiraga Maheiroisinggi hak fanghanbiyo haike ngasigi protest aduda exam MU from CUET PG 2022 appearing CUET exam outside Manipur is too expensive Manipur gi wangmada exam center piribasi Manipur da PBO Maheiroisinggi hak kanbiyo haibana chingba thaba placard kaya paikibaga loinana kholau kaya sulauke Aiba koi Manipur aiba lam asida laiba thagador Maheiroi kaya amadi laiba imungda uba aduga lai masa oiba sing mayam laibana mamura kan makoido thaba satba Khudongchadaba nangadra hai akoi musugi saitagi masi tasengna koida tanggu leita dabam phaujai aduga thaba satba haisdabu numituda thabekta chatpa yabanade outside state level satkani no warning ai ni warning ai satkani aduda expenditure kaya ama tawgani and then laifam thigani Pekhagi tension bu laibane and then laifamgi thigadra adui marakta deida akoigi Mapanda okta chachadriba laeba Maheiroi kaya amadi masidaida thaning examination thaba ngamaroi haibagi akoida pressure lapuna mamoy kana musuna aduguma satra Maheiroisingdugi mo silakanda akoina ngasi protest tawjabani